Mocha Boys of Collection YouTube channel asigi maikaidagi lemangomna mayambu taramna ukjari. Matam kuirabagi tungda ngasidi viewers amasung listenersinggidamakta wari puduna lakjare. Aiba Nitish Nahakpamgi Lucy Lemba haina mingthonba wari asi pajaba matamda soikhiba lankhiba yarabasu writer amasung wari tabiriba mayamna ngakpiyu haijabaga loinana wari khudal tamjarage taminarasi. Ibosana mamay mamit loina sopa makai mayumda yumgi ni saga loinana masadu ningtamna hai duna koilaw duna halai. Ibosana na nawa laude taring de moina akhoi mung thakpi bro kushi ni thakninga ga thakani thakning jaga tokani asumna ibosana na yamna ningtamna law duna halai. Sumlakpana makhoi gi mayum yaw dore Lekay aduda pandukan family bi Radhagi manakta Ibosana ngauri changlai. Ibosana na itay ngasigi kayang butarage nanaw da tarakon ta mating daw biradi itay ang tina mahijaw ni he. Asum na Ibosana na Radha da ngauri tawraga hayak padudadi Radha saubada loide. Radhana Ibosana da yamna sauna yengi. Matawadu ubada Ibosana na makha amuk tarai. Akhoi daimagi haunabi numit chupa ma adum shauraga laibaji oina tawrajana. Yajare bibiranu chachakhrage. Asumna Ibosana mamaya du laithautuna chatke tawbada Radhana yam sauna ngangai. Radhana kari mina na heramgo Asugam na ikay khangdabasibo Najale sabi parabani Gyan kitasu to Nupi nga na suraga thai dubu Nangbu likay sige mamangda Karimta ikay bafawdabro Mamay laithawtuna chatke tawruraba Ibosana Radhagi wata tabaduda Amuk mamay onsiladuna changlai Radha makhata na adum hairai Nate nangbu karimata ikay drababa Namay gado loina soe Nate Mina ga pubira ababa ha Nangbu pubira abo Ibosana na akhoi te mazina ba aigondabu kanana phuba ngamdorige aibu kanana bu phudoino ba Tanjada Ibosana gi machanupi Lucy college tagi halaklami Lucy na college tagi halakpada lapna mapana hairi tawraga leplabadu urami Lucy mathamoida yamna waraujana yamna sauna khanjai aidiba mi mamangda ikaibana loire nongmatasu college halakpada gyan tana leiramo wakhalon thokna yawgidreda babung nangse asumna Lucy mapagi manakda yam thuna changsilaktuna mapa Ibosana bu jingthoraktuna yumda chatlase haiduna jingthorai Lucy na babung lao just lao Ibosana na hai kanano jingaru thadune Lucy na lao just lao Ibosana na hai kanano ne jingaru Ibosana mamaidu laithorakpadadi machanupi Lucy oirambadu ubadagi hena hidak ngauramliba adu hidak thakchadaba gyan yamna taba mi ama saraduna makhatari Ibosana na Hema, shidi aigi ichadhubini na ipana nang halakpa ngairamine namabo Radhaga wari saramaga Lucy na yare khangilao chalase minangbo Radhana masigi nupasi yengune machinse kayada therino yengo ngasaidagi yugi ni sana koilaw lauraga leiriba mana icha halakpa ngairini kainaga haijandana Radhagi wadu tabada Ibosana ngauri nofet tawraduna hairai Ibosana na tu moigi hongnabi oidaba ngambasi hekta tawrakani ba yare chacharage goodbye madudagi Radhana Lucy da makhata na hairai Radhana pusilo ibema nupado nang suwaram lani college halakpasida
ꯂꯨꯁꯤꯅ ꯍꯣꯏ ꯃꯥꯕꯣ ꯆꯪꯂꯨꯈꯤꯒꯦ ꯔꯥꯙꯥꯅ ꯆꯂꯣ ꯆꯂꯣ ꯑꯁꯨꯝꯅ ꯂꯨꯁꯤꯅ ꯃꯄꯥ ꯑꯗꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯒꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯨꯝꯒꯤ ꯃꯪꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯏꯟꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯃꯗꯨꯗꯒꯤ ꯂꯨꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯄꯥꯗ ꯆꯩꯊꯔꯛꯏ ꯂꯨꯁꯤꯅ ꯀꯔꯤꯅꯣꯕ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯤꯕꯣ ꯅꯆꯥꯏꯒꯤꯁꯨ ꯃꯣꯏ ꯀꯔꯤꯃꯠꯇ ꯌꯦꯡꯕꯤꯗꯦ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯔꯝꯃꯨ ꯏꯕꯣꯁꯅꯥꯅ ꯍꯦꯕ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧꯔꯒꯦ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯏꯕꯣꯁꯅꯥꯅ ꯌꯨ ꯉꯥꯎꯔꯒ ꯃꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯂꯨꯁꯤꯅ ꯇꯥꯏ ꯅꯪ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ ꯏꯃꯨꯡ ꯑꯁꯤꯗ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯏꯃꯥꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯕ ꯃꯁꯤꯗ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯣꯏꯅꯣ ꯄꯥꯕꯨꯡ ꯅꯪ ꯌꯥꯝ ꯐꯠꯇꯦꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯁꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ ꯁꯣꯝꯗꯗꯤ ꯏꯕꯣꯁꯅꯥ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯅꯥꯗ ꯐꯥꯎ ꯆꯪꯗꯦ ꯋꯥꯈꯜ ꯈꯔ ꯈꯟꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯕꯣꯁꯅꯥꯅ ꯑꯃꯨꯛ ꯂꯍꯧꯋꯤ ꯏꯕꯣꯁꯅꯥꯅ ꯏꯁ 이만이네. 뿌라 이만해봐. 너무고 이마양 사누. ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯁꯅꯥꯒꯤ ꯅꯨꯄꯤ ꯃꯦꯃꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯏꯕꯣꯁꯅꯥꯅ ꯑꯩꯈꯣꯏ ꯏꯃꯥ ꯑꯍꯟꯁꯨ ꯌꯧꯕꯤꯔꯦꯗꯅ ꯃꯦꯃ ꯋꯥ ꯉꯥꯡꯗꯦ ꯃꯃꯤꯠ ꯑꯗꯨ ꯏꯕꯣꯁꯅꯥꯗ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯉꯤ 이보사나나 너희 누군가 네 우시다박이 하나비 나밋나나 깐나 이엠부도 아이 해나대고 hꯧꯖꯤꯛꯇ 이마도 남아서 빼트롱 ꯉꯥꯡꯉꯒ ꯇꯧꯔꯝꯗꯥꯏꯅꯦ ꯅꯣꯏ ꯃꯦꯃ ꯋꯥ ꯉꯥꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯦꯟꯃꯟꯗꯗꯅ ꯌꯥꯝꯅ ꯉꯥꯡꯊꯕ ꯍꯧꯔꯛꯏ ꯃꯦꯃꯅ ꯅꯠꯇꯦ ꯊꯛ ꯆꯥꯗꯅ ꯇꯧꯔꯕꯗꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕ ꯀꯩꯗꯧꯕꯒꯦ 이보사나나 ꯍꯣꯏ ꯌꯥꯔꯦ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯔꯣ ꯂꯨꯄꯥ 10 ꯃꯦꯃꯅ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ 이보사나나 ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯃꯦꯃꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯩꯇꯦꯗꯤ ꯂꯩꯇꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯉꯥꯎꯔꯤꯕꯗꯨꯗꯒꯤ 이보사나나 ꯍꯣꯏ ꯅꯪ ꯍꯦꯛ ꯄꯥ ꯌꯥꯝꯅ ꯁꯥꯎꯅ ꯄꯤꯔꯛꯑꯣꯗꯤ ꯀꯣꯛ ꯄꯤꯔꯛꯑꯣ ꯃꯦꯃꯅ ꯂꯩꯇꯦ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯁꯦꯟ ꯄꯤꯌꯣꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯄꯤꯗꯣꯏꯅꯣ 이보사나나 ꯅꯪ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯃꯁꯤ ꯍꯥꯏꯗꯨꯅ 이보사나 ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯦꯃꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ 이보사나나 ꯈꯪꯕ꯭ꯔꯥ ꯗꯣ ꯁꯦꯟ ꯄꯤꯌꯨ ꯌꯥꯗꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ 이보사나 ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯉꯥꯎꯔꯤ ꯑꯃꯨꯛ ꯊꯣꯛꯈꯤ ꯑꯗꯨꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ 이보사나 ꯂꯥꯎꯗꯨꯅ ꯉꯥꯎꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯣꯛꯈꯤ ꯃꯦꯃꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯏ ꯃꯦꯃꯅ ꯅꯪ ꯑꯗꯨꯝ ꯍꯜꯂꯛꯀꯅꯨ ꯑꯉꯥꯎꯕ ꯆꯥꯁꯟ ꯊꯛꯆꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯑꯣꯠꯄ ꯅꯪ ꯉꯥꯎꯗꯅ ꯀꯗꯥꯏꯗꯅꯣꯃ ꯇꯥꯔꯒ ꯂꯩꯌꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯃꯦꯃꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯍꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯃꯃꯥꯏꯐꯥꯎ ꯑꯣꯟꯁꯤꯜꯂꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯛꯄ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯔꯕ ꯀꯨꯟꯖꯣꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯃꯥꯃꯨꯛ ꯉꯥꯎꯁꯤꯟꯅꯕ ꯂꯝꯕꯥ ꯂꯩꯇ꯭ꯔꯤꯕꯅꯤ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ 3-4ꯒ ꯖꯒꯠ ꯄꯨꯝꯕꯒꯤ ꯉꯥꯡꯅꯕ ꯌꯥꯕ ꯋꯥꯔꯦꯝ ꯀꯌꯥ ꯉꯥꯡꯅꯗꯨꯅ ꯐꯝꯂꯤ
ꯂꯥꯛꯄꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯏ ꯂꯥꯛꯄꯗ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯑꯝꯇ ꯇꯣꯛꯑꯣ ꯁꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯨꯞ ꯇꯥꯔꯦ ꯍꯥꯏꯕ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯂꯥꯛꯄ ꯑꯗꯨꯝꯅ ꯂꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯖꯨꯒꯦ ꯀꯧꯕ ꯑꯃꯅ ꯂꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯖꯨꯒꯦꯅ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯉꯥꯡꯅꯔꯤꯕ ꯇꯣꯄꯤꯛꯁꯦ ꯅꯪꯅ ꯍꯧꯗꯣꯛꯂꯝꯕ ꯅꯠꯇ꯭ꯔꯣ ꯏꯁ ꯑꯗꯨꯒ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯅꯪꯅ ꯅꯠꯇ꯭ꯔꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯕ ꯗꯤꯍꯦ ꯃꯇꯥ ꯑꯁꯤꯒ ꯄꯤꯛꯅ ꯄꯤꯛꯏꯕ ꯆꯣꯡꯁꯟꯗꯅ ꯉꯥꯡꯉꯤꯅꯦ ꯃꯤꯠꯇꯕꯨ ꯆꯪꯒꯦ ꯇꯧꯏꯅꯦ ꯁꯦ ꯆꯣꯡꯁꯜꯂꯛꯑꯣ ꯃꯤꯠꯁꯤꯗ ꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯅꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯊꯦꯝꯕ ꯀꯧꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯦꯝꯕꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣꯕ ꯊꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯛꯄ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯄꯅ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯖꯨꯒꯦꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯖꯨꯒꯦꯅ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯐꯕ ꯑꯋꯣꯏꯕ ꯑꯃꯠꯇꯗꯤ ꯑꯣꯏꯔꯝꯒꯅꯤꯗꯤ ꯊꯥꯖꯗ꯭ꯔꯦꯀꯣ ꯂꯥꯛꯄ ꯖꯨꯒꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯂꯥꯛꯄꯅ ꯍꯩ ꯖꯨꯒꯦ ꯃꯤ ꯃꯔꯨ ꯅꯪꯅ ꯀꯩ ꯈꯪꯒꯦ ꯃꯤꯡꯅꯦꯅ ꯖꯨꯒꯦ ꯀꯥꯏꯅ ꯀꯧꯁꯜꯂꯦ ꯑꯍꯩ ꯑꯄꯥꯅ ꯌꯥꯝ ꯁꯥꯔꯤꯕ ꯅꯪ ꯁꯤꯅꯤꯍꯦ ꯊꯦꯝꯕꯅ ꯑꯁ ꯌꯥꯔꯦꯕꯨ ꯅꯣꯏ ꯑꯅꯤꯁꯤꯃ ꯑꯗꯨꯝ ꯌꯦꯠꯅꯗꯧꯗ ꯂꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯗꯣ ꯍꯥꯏꯔꯣ ꯅꯇꯣꯝꯇ ꯈꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯛꯑꯣꯕ ꯂꯥꯛꯄꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯑꯗꯤ ꯐꯩꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯕꯅ ꯐꯠꯇ꯭ꯔꯣ ꯊꯦꯝꯕꯅ ꯍꯣ ꯑꯗꯨꯕꯨ ꯑꯩꯈꯣই ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯀꯩ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯂꯥꯛꯄꯅ ꯑꯁ ꯅꯪꯅ ꯃꯔꯣꯝ ꯑꯃ ꯚꯥꯞ ꯐꯈꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯒꯗꯕꯤ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦ ꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯨꯒꯦ ꯌꯥꯝ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯨꯒꯦꯅ ꯏꯁ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯕ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯑꯐꯕ ꯑꯃꯠꯇ ꯈꯟꯗꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯨꯕꯒꯤ ꯀꯦꯁ ꯀꯌꯥꯝ ꯇꯧꯅꯈꯤꯕꯗꯣ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯑꯗꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯐꯥꯒꯦ ꯇꯧꯔꯤꯉꯩꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯐꯥꯗꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯃ ꯄꯥꯝꯃꯤ ꯀꯥꯏꯅ ꯖꯨꯒꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯛꯄ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯖꯨꯒꯦꯕꯨ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯐꯨꯔꯒꯦꯅ ꯙꯞ ꯇꯧꯔꯤꯉꯩ ꯂꯝꯕꯤꯗ ꯂꯨꯁꯤ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯆꯞ ꯂꯦꯞꯇꯨꯅ ꯂꯨꯁꯤꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯂꯥꯛꯄꯅ ꯂꯨꯁꯤꯕꯨ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯖꯨꯒꯦꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯤ ꯖꯨꯒꯦꯅ ꯑꯁ ꯀꯩꯅꯣ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯠ ꯇꯥꯈ꯭ꯔꯦꯅꯦ ꯑꯁ ꯑꯩꯅꯦ ꯅꯪꯒ ꯁꯨꯝ ꯄꯨꯜꯂꯗꯤ ꯃꯃꯩꯊꯪꯗ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯇꯧꯔꯤꯌꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯛꯄ ꯂꯨꯁꯤꯗꯒꯤ ꯃꯤꯠꯐꯝꯗꯤ ꯍꯣꯡꯗꯅ ꯖꯨꯒꯦꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄꯅ ꯖꯨꯒꯦ ꯍꯩ ꯖꯨꯒꯦ ꯃꯤ ꯃꯔꯨ ꯍꯩ ꯃꯨꯔꯨꯡꯕꯤ ꯖꯨꯒꯦꯅ ꯏꯁ ꯑꯩꯕꯨ ꯃꯨꯔꯨꯡꯕꯤ ꯀꯥꯏꯅ ꯂꯥꯛꯄꯅ ꯀꯧꯗꯒꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯗꯤ ꯃꯨꯔꯨꯡꯕꯤ ꯀꯧꯇꯥꯕ ꯖꯨꯒꯦꯅ ꯏꯁ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ ꯃꯤꯡ ꯊꯣꯟꯕꯒꯁꯦ ꯂꯥꯛꯄꯅ ꯑꯇꯩ ꯂꯥꯏꯔꯤ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯃꯥꯃ ꯏꯕꯨ ꯀꯔꯤꯅꯣꯃ ꯍꯥꯏꯗꯥꯏꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯅꯠꯇ꯭ꯔꯣ ꯊꯦꯝꯕꯅ ꯏꯕꯣꯁꯅꯥ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯂꯥꯛꯄꯅ ꯃꯁꯤ ꯑꯦꯍꯥꯗꯧꯔꯤꯌꯦ ꯃꯁꯤ ꯑꯩꯒꯤ ꯍꯩꯖꯟꯕꯗ ꯀꯔꯤ ꯈꯜꯂꯤ ꯅꯣꯏ ꯃꯔꯤ ꯖꯨꯒꯦꯅ ꯃꯤ ꯃꯔꯨ ꯀꯥꯏꯅ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯌꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯁꯥꯟꯇꯤꯅ
ꯁꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯣ ꯂꯦꯝꯕꯅ ꯑꯁ ꯑꯩ ꯀꯔꯤꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩꯅꯦ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯤꯗꯅꯦ ꯃꯇꯝ ꯈꯤꯇ ꯁꯥꯡꯅ ꯂꯩꯖꯈꯤꯒꯦ ꯍꯥꯏꯕ ꯁꯥꯟꯇꯤꯅ ꯌꯥꯔꯔꯣꯏꯌꯦ ꯑꯗꯣ ꯅꯪ ꯄꯥꯈꯪꯅꯔꯤꯕꯒꯤ ꯃꯤꯡꯊꯣꯟꯁꯦ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯅꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯅꯨꯄꯤ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯎ ꯏꯃꯥꯅ ꯌꯥꯏ ꯂꯦꯝꯕꯅ ꯑꯣ ꯂꯩꯁꯥꯕꯤ ꯌꯥꯎꯗꯦ ꯍꯅꯨꯕꯤ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯗꯨꯒ ꯍꯦꯛ ꯊꯝꯃꯝꯃꯣ ꯇꯧꯔꯨꯀꯣ ꯏꯃꯥ ꯃꯇꯨꯡꯗꯗꯤꯅꯦ ꯑꯩꯉꯣꯟꯗ ꯅꯨꯄꯤꯒꯤ ꯐꯣꯇꯣꯒ ꯎꯠꯂꯛꯀꯅꯨ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤ ꯁꯥꯟꯇꯤꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯃꯥꯒꯤꯗ ꯈꯟꯕꯗ ꯋꯥꯔꯕꯅꯦ ꯇꯧꯔꯤꯁꯦ ꯍꯦ ꯏꯁꯣꯔ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯣꯁꯅ ꯍꯥꯟꯅꯒꯨꯝ ꯉꯥꯎꯗꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯥꯛꯄ ꯖꯨꯒꯦ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯇꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯝꯐꯝꯁꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯀꯧꯕ ꯌꯥꯕ ꯀꯧꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯤꯉꯩꯗ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗ ꯏꯕꯣꯁꯅꯥꯅ ꯍꯤꯗꯥꯛ ꯈꯤꯇꯒ ꯄꯤꯌꯨ ꯍꯥꯏꯅ ꯀꯧꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯥꯔꯝꯃꯤ ꯏꯕꯣꯁꯅꯥꯅ ꯏꯇꯩꯕ ꯏꯇꯩꯕ ꯅꯅꯥꯎ ꯆꯠꯂꯒꯦ ꯃꯆꯥ ꯑꯃꯇꯪꯗꯤ ꯄꯤꯔꯛꯑꯣꯕ ꯍꯌꯦꯡ ꯁꯦꯟ ꯍꯥꯞꯄꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯁꯨ ꯁꯦꯟ ꯌꯥꯎꯗꯅ ꯊꯛꯈ꯭ꯔꯒ ꯁꯦꯟ ꯁꯤꯡꯅꯤꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯄꯦꯟꯊꯣꯛꯑꯅꯤ ꯏꯕꯨꯡꯉꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯏꯀꯥꯏꯕꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕꯁꯤꯕꯣ ꯃꯇꯥꯡꯗꯨꯗ ꯂꯥꯛꯄꯅ ꯖꯨꯒꯦ ꯑꯩ ꯊꯦꯝꯕ ꯑꯥꯗꯒꯤꯁꯦ ꯃꯥꯃ ꯏꯕꯣꯁꯅꯥ ꯅꯠꯇ꯭ꯔꯣ ꯊꯦꯝꯕꯅ ꯀꯗꯥꯏꯅꯣ ꯑꯥꯗꯒꯤꯁꯤꯔꯣ ꯖꯨꯒꯦꯅ ꯑꯧ ꯃꯥꯅꯦ ꯂꯨꯁꯤꯒꯤ ꯃꯄꯥꯗꯨꯅꯦ ꯂꯥꯛꯄꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯨꯁꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯕꯣꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ ꯂꯥꯛꯄꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯣ ꯁꯤꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯏꯕꯣꯁꯅꯥ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯥꯏꯔꯛꯏ ꯏꯕꯣꯁꯅꯥꯅ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯗꯤ ꯂꯥꯛꯄꯅ ꯃꯥꯃ ꯑꯩꯈꯣꯏꯅꯤ ꯏꯕꯣꯁꯅꯥꯅ ꯍꯦ ꯉꯥꯏꯈꯣꯅꯦ ꯅꯪꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤꯒ ꯐꯥꯔꯨꯏꯅ ꯌꯥꯝꯅ ꯇꯧꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯒꯅꯦ ꯆꯪꯉꯛꯏꯕ ꯃꯐꯝꯁꯤꯒ ꯌꯥꯏ ꯏꯕꯣꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯨꯒꯦꯅ ꯂꯥꯛꯄꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯨꯒꯦꯅ ꯏꯇꯥꯎ ꯅꯪꯁꯦ ꯃꯃꯤꯡꯗꯤ ꯐꯖꯅ ꯆꯠꯂꯕꯖꯥꯠꯅꯤꯀꯣ ꯂꯥꯛꯄꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯈꯨꯅꯤꯡꯖꯥꯅꯤꯅ